Miying tabiri basing kwai kuri mapu ahan makta fike channel fotamina si khamina si channel sina taram nokjere madi komono krum jeri channel sina sayul khudingi nomaiding nimit khudingi thamjaba sayul girasi pol ngasi supuduna laksari ngasi December gi tang taramanga dagina lakadoriba December gi tang kunmathoi fawbi oiba sayul sigirasi pol khudul tamjana bagi damak ngasi su puduna laksari ngasi gi sayul girasi pol si thamjadringeda Mamangi wafam amatang miyam da singbuksege mamangi sayolgi rasifol adu recording loina loijara kanseda thagatlamdai da aigi wifi matamduda net su thadoktriba matam oiba aduga wifi si yasilaktabna maram oraga thagatpangambagi kudong sabdu leikide adubo matung tarakpa numit nini subada net su yaraki amuk thagatkena tobo matamda thienglabani matamdu numaiji numit khudingi thagatpadingna hajitang Mong tararoidra haiduna mamangi sayul girasi pol simadi thagajagidre masigidamagta sayul girasi pol khorana ngai ki basingna waro bidana bagi damag haiduna kanganjari sidigi letna dumak sayul girasi pol kudol tamchana bagi damak onajarabani netsu yarabani na aduna ngasigi uduna laksari ba sayul girasi pol si mahusagumna mes rasi pol dagi aduma hojare haraga arobida minna rasi pol loksagadabani aduga sayul amagi manungda tangkak ani thokna mamangda ina thamjabado adugumna ngasigi tangkaktana tang 15 dagina tang 18 fawgi rasi fol ama aduga lemhori ba tang 19 dagina tang 18 fawgi oiba rasi fol ama thamjaraba matungda haksangi mahaigi amadi maru oina sayul sida pakhang lesabe singi kari kari fol leri habado kudol tamjaraga aduma losinjage aduga aina nakanda video khara aduma uhanjage sayul sida thokiba thobok singi matangda aina coverage tawjeroba khara zum nakanda uhanjage mayamna rasipol si tana yengmadum nungaibre yengbiu kudol tamjage ngasi December gi tang 15 dagina lakadoriba December gi tang 19 fawgi oiba sayul sigi rasipol kudol tamjage ying taminasi Ore dudi mayam ai rasifol si hujrage ahan masi mes rasifol ni mayamda ahan bagi tangkakta habide tang 15 dagina 13 fawgi manungse subu nomba yamna kanba matam oigani aduga anoba potsai lepsin busungam gadaba matam ni wakal nungaiba matam ni leipam hongdongjin kharadi to haiba lei aduga lemhori ba tang 19 dagina kunmathoi fawgi manungseda anoba maruk mapang phangba matam ni sayen gi karbar da su yamna kanaba matam ni Mari mata saukthokpa ngamba matamni adubo sayul sida mes rasi folgi oina haksangki oina di khu khara nungairoi mahigi oina toina kaide loinana pakhang le sabe singi oina di haina singnagani ani subada bris rasi fol khudol tamjage bris rasi folgi oina tang 15 dagina 18 fawgi manungse anoba nungaiba paw taba matamni wakhal yamgani mathok chingani Mari mata su sawgani lamda chatpa thoina kairoi aduga laitin ki thabakta thawayam yawbu matamni limhuri patang 19 dagina kunmathoi fawgi manungsida karbar tawbu yamna kanaba amadi chawkhatpa matamni lamda chatpa kaide wanomba mai pakani haksangi oinadi thoina kaide aduga mahigi oinadi fajana dumak chatkani pakhang sabi singi oinadi haina singnagani Duga mathang se Mithun Rasi Fol amuk kudol tamjage hum subada Mithun Rasi Fol se gi oina ahan matang kakki tang 15 dagina 18 fawgi manungsida wanomba thaba amagi damta wanomba da mai pau haiba lei anuba nuaiba pau su tagani wakhal nuaigani imung santi oigani limhuri patang 19 dagina kunmathoi fawgi manungsida sayen karbar tawba sel mangba matamdi oigani Kana dabada migi mateng pangba matamni lila drama yengba thawai yaugani mahigi oinadi fajana adumak tawgani haksangi oinadi khu khara nuai taba legani aduga pakhang lesabe singi oinadi thungnagani ko mathang se karka rasi fol ni karka rasi fol se tang 15 dagina 18 fawbugi ahan matang kaksida anoba nuai ba paw khara de dumak tagani lam koigani ugi yotki
amadi nunggi karbar tawbusingda yamna saukhatpa matam oigani ko. Gari ki thabakta sel su fangani wanombasu mai pakani. Aduga lemhuriba tang 19 dagina kunmathoi faubugi manungsida selgi wakal khara matha khara saba leigani ko. Wakal sarang nagani anauba kanadaba potsei su lepsingani. Mahigi oinadi fazana damak chathagani. Aduga haksangi oinadi thodokna kaiba leiti ko. Wakal lesabisingi oinadi thungnagani. Adu mathang se Singa Rasi Fol amuk khudol tamjage. Singa Rasi Fol gi oina ahan matang ki tang 15 dagina 13 faubugi manungsida lamtu chatpa matamni aduga sana phanabagi thabaktu sumi chatpangani ko. Isai tawba adum kanagani isai tawbusingi oina mari mata su sawgani. Aduga lemhuriba tang 19 dagina 18 faubugi manungsida mingonda lekhiba sel su fangani leifam hongani wanomba sakri thangani. Imung manung santi oiba matamni aduga haksangi oinadi thoina kaide ko. Mahigi oinadi fazana adumak satkani. Haksangi su thoina kaiba leiroi. Aduga pakhang lesabisingi oinadi thungnagani. Mathang se Kanya Rasi Fol amuk khudol tamjarake mayam. Kanya Rasi Fol singi oina ahan matang ki tang 15 dagina 13 faubugi manungsida wakal santi oiba matamni. Imung manung semgat sagat kani leifam hudong jin tawgani ko. Marup yamgani aduga karbar tawbusu saukhatgani ba. Lemhuriba tang 19 dagina kunmathoi faubugi manungsida anauba nungaiba paw yamna khomjinba ngamba matamni. Surgi thabak thoromda pukning luppa matam su oi ko. Aduga anauba mari mata khara phangani hatare. Haksangi oinadi thoina kaide dubo thabakti khara nungaidaba legani. Mahigi oinadi ningba thungdaba matamni ko. Tang section biyo. Aduga pakhang lesabisingi su oina khara section ba matamni yamna muknaba matamni hatare ko. Mathang se Tulla Rasi Fol se muk khudol tamjarke. Tulla Rasi Fol se hanba tang 15 dagina 13 faubugi manungsida thabak thoromda ningba thungdaba kharadi leigani. Wakal charangnaba matam su oigani. Aduga sel kanadaba mafamda khara satkani ko. Pamdaba taningdaba pawsu khara tagani hatare. Adu pamdaba marup su unagani tanjasida. Adubu lemhuriba tang 15 achok ngapigani 19 dagina 18 faubugi manungsida lairik hongba matam su oigani. Aduga sanak phanabagi thabakta pukning sangani. Lamda chatkani aduga wanomba sakri thangani. Haksangi oinadi khwang khara nungaidaba legani. Mahigi oinadi yendaba matam su oirakadri ko. Aduga pakhang lesabisingi oinadi haina singnaba matamni hatare. Aduga mathang se Vrishik Rasi Fol amuk khudol tamjage. Vrishik Rasi Fol se tang 15 dagina 13 faubugi manungsida thabak thoromda ningba khara thungdaba matamni. Pamdaba marup su unagani. Mathau su khara chingani aduga sel kanadaba mafamda adum thadaduna leiba matamni hatare. Imung manung wakal faudoknaba wattuna oningdaba thodok tholakpa su yai khara section biyo. Aduga lemhuriba tang 19 dagina 18 faubugi manungsida lamda chatlu haiba lei. Hamsu khara hudong jin leigani. Lairik ibasingna lairik phongbada yamna kanaba matamni. Aduga karbar tawbasingi oinadi kanaba iwat watpa matamni. Wanombasu sakri thangani. Aduga haksang su kya nungaidaba matam oigani. Mahigi oinadi ningba thungdaba pakhang lesabisingi oina su muknagani ko. Mathang se Dhanu Rasi Fol. Dhanu Rasi Fol gi oina ahanbagi tang 15 dagina 13 faubugi manungsida imung manung da anauba marup changlakpa la thengnaba matam oigani. Anauba thabagi paw su tagani. Mari mata sawgani. Karbada sel tongani aduga sanak phanabagi thabakta mingchat khara phangani ko. Aduga lemhuriba tang 19 dagina 18 faubugi manungsida wanomba sakri khara thangani. Mina sel thauba matamni. Sorgi thabakta su pukning luppa matamni. Haksangi oinadi thoina kaiba leiti ko. Mahigi oinadi fazana adumak sathagani. Aduga pakhang lesabisingi oina thungnagani. Sumna adum mathang changsilakpana ojik saidagi ngaibiriba Makar Rasi Fol simuk yor'e hatare. Makar Rasi Fol gi oina tang 15 dagina 13 faubugi ahanba tangkaksida sigi manungsida mingona lekhiba sel phangba matamni. Suba nomba kanaba su matamni. Mari mata sawgani. Lamda chatpa kaide karbar saukhatli. Aduga lemhuriba tang 19 dagina 18 faubugi manungsida imung manung semgat sakatpa matamni.
sana khonabagi thabakta mingchat fangani haksang ki oinadi khwang khra nuwarko mahai ki oinadi thoina kaiba leite adum makha chathagani pakhang lesabi singi oinadi haina singnagani sumna kumbha rasi phol yauchile kumbha rasi phol gi oina tang 15 dagina 18 fawbagi manungsida anauba marup phangani wakhal nuwaigani suba nomba karba tawba pung isai tawba kana matamni ko tu lemori ba tang 19 dagina kunmathoi fawbagi manungse sida lamda chatpa thoina kaide wano masu sakri thangani aduga maidi pakani marupna yeknaba oiba matamni khar section na leiba pai kana tabda sel pangsa chatpa matamni ko haksangi oina su chibit khara naba matam oigani mahigi oina thoina kaide pakhang le sabi singi oina di thungagani asumna hamjariba sayolgi rasipol sigi mayamna khorang na ngaibiriba aroibada rasipol khudimaki oina aroiba dum oiduna leiraba minna rasipol simu khudul tamjagi ko hariba minna rasipol gi ahan mata ki tang 15 dagina 18 fawbugi manungsida wakhal yamba mathausu sinba thodoksu yamba sel su pakcha chatpa matamni suba nomba karba tawbada kana bu khra watkani du lemori ba tang 19 dagina kunmathoi fawbugi manungsida anobu marup unagani anobu paw tagani ko wanomba mai pakani sana khonabagi thabakta mingchat fangani jagoi sei tawba mingchat fangani mahai oinadi fajana dum chatkani hakchang su thoina kaiba leite dugana pakhang le sabi singi oinadi yam thajadana haina singnaba matam oigaduri hatare haina singnaduna wari batai sanakhibu singchu yamna kanaba matam afabo leigadabu matam ne hatare asumna ngasigi thamjariba sayolgi rasipol se sum changselakuna matang aswaida losinjabgi tanjadu yore hatare ko lakaduriba 2025 ki oiba sahi gi rasipol su athubuda adum ai mayamda upload tawjaragani khorang ngaibiriba singna ngasigi sayolgi rasipol si tana nuai raba program mathang adum sandok chana bhona jari sida mayamna support tobiyo mayamna support na channel singa si fawbu hingbu ngamjabani haibu wafam thamjaraga si fawbu support tobriba kwai khurimak channel sigi maikaidagi hanna thagasaba phungdok chaba loinana ngasigi sayolgi rasipol si matang soida tension jage loiba fawbu tabi ki sing kwai khurimak ko so namkhai leitena thagasari tanglei pakna yai fare